ꯑꯩꯁꯦ ꯌꯨꯝ ꯑꯍꯨꯝ ꯃꯔꯤ ꯆꯪꯖꯔꯨꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯤꯔꯝ ꯃꯪꯒꯣꯜ ꯃꯣꯏ ꯌꯨꯝꯅꯥꯛꯇꯨ ꯀꯔꯤ? ꯃꯣꯏ ꯌꯨꯝꯅꯥꯛꯁꯦ ꯑꯩꯁꯨ ꯀꯥꯎꯕ ꯀꯔꯤ ꯕꯤꯔꯝ ꯃꯪꯒꯣꯜ ꯍꯥꯏꯕ ꯖꯤꯄꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕꯤꯔꯝꯕ ꯑꯃ ꯂꯩꯔꯛꯏ, ꯌꯨꯝꯗ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯕꯤꯔꯛꯏ꯫ ꯑꯗꯣ ꯃꯥ ꯃꯁꯥꯃꯛꯇꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤꯁꯦ ꯍꯧꯖꯤꯛ ꯐꯝ ꯁꯦꯟꯅꯗꯅ ꯂꯩꯕꯗꯒꯤ ꯌꯨꯝ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯖꯣꯏ ꯀꯨꯃꯥꯔ, ꯍꯤꯖꯝ ꯖꯣꯏ ꯀꯨꯃꯥꯔ ꯍꯥꯏꯅ ꯑꯃ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯑꯗꯣ ꯍꯥꯏꯔꯤꯕ ꯖꯣꯏ ꯀꯨꯃꯥꯔ, ꯑꯣꯖꯥ ꯖꯣꯏ ꯀꯨꯃꯥꯔꯁꯤꯗꯤ ꯃꯥ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯦꯔꯤꯗ ꯇꯨꯔꯦꯟ ꯋꯥꯡꯃꯗ ꯃꯥ ꯊꯕꯛ ꯇꯧꯕꯒꯤ ꯆꯠꯈꯤ ꯍꯥꯏꯗꯅ ꯃꯥꯒꯤ ꯍꯦꯛ ꯃꯅꯥꯎ ꯅꯨꯄꯥ ꯁꯔꯠ ꯀꯨꯃꯥꯔ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯖꯔꯦ꯫ ꯑꯗ ꯁꯔꯠ ꯀꯨꯃꯥꯔꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯎꯔꯥꯛꯄ ꯖꯣꯏꯄꯨꯔ ꯍꯥꯏꯔꯤꯕ ꯖꯣꯏꯄꯨꯔꯒꯤ ꯃꯩꯇꯩ ꯈꯨꯡꯒꯪꯁꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯖꯔꯒ ꯑꯩ ꯖꯣꯏꯄꯨꯔꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯣꯏꯁꯤ ꯌꯥꯝꯅ ꯍꯤꯡꯒꯣꯜꯒꯤꯗꯤ ꯅꯨꯡꯐꯧ ꯇꯨꯔꯦꯟ ꯇꯣꯔꯕꯥꯟꯗ ꯍꯤꯡꯒꯣꯜ ꯆꯥꯎꯅ ꯀꯣꯏꯅꯕꯒꯤ ꯑꯉꯥꯡꯁꯤꯡꯅ ꯅꯍꯥꯔꯣꯜꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯔꯤꯜꯁꯇ ꯀꯔꯤꯗ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯄ ꯏꯇꯠ ꯇꯠꯇꯅ ꯊꯦꯡꯅꯖꯩ꯫ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯣꯝꯒꯤ ꯁꯣꯔꯣꯛꯀꯤ ꯑꯗꯨꯅꯗꯤ ꯑꯋꯥꯡ ꯑꯣꯏꯇꯥꯔꯗꯤ ꯁꯣꯝꯗꯅ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯁꯤꯗ ꯄꯔꯤꯡ ꯑꯣꯏꯅ ꯌꯨꯝꯁꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯔꯠ ꯀꯨꯃꯥꯔꯁꯤꯅ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯑꯃ ꯈꯪꯕꯤꯔꯝꯒꯗꯧꯕ ꯃꯥꯜꯂꯤ, ꯃꯥꯒ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ꯫ ꯊꯪꯅꯕ ꯈꯨꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯥꯛꯑꯝꯃꯤ ꯑꯣꯖꯥ ꯁꯔꯠ ꯀꯨꯃꯥꯔꯒꯤ ꯗꯨꯀꯥꯟꯁꯤꯗ꯫ ꯑꯗꯣ ꯃꯥꯒ ꯆꯥꯎꯔꯥꯛꯄ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯖꯒꯦ, ꯑꯗꯨꯒ ꯌꯥꯔꯒꯗꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯅꯍꯥ ꯑꯃꯇꯪ ꯈꯨꯜꯂꯛ ꯍꯥꯏꯐꯦꯠ ꯀꯣꯏꯕ ꯌꯥꯕ꯫ ꯑꯣꯖꯥ ꯖꯣꯏ ꯀꯨꯃꯥꯔ, ꯑꯩꯈꯣꯏꯒꯤ ꯖꯣꯏꯄꯨꯔꯁꯦ, ꯖꯣꯏꯄꯨꯔꯁꯤ ꯂꯩꯀꯥꯏ ꯀꯌꯥꯅꯣ ꯊꯣꯛꯏꯁꯦ? ꯂꯩꯀꯥꯏꯁꯦ ꯊꯣꯛꯄꯁꯦ ꯃꯐꯝ ꯑꯍꯨꯝ꯫ ꯃꯐꯝ ꯑꯍꯨꯝ? ꯂꯩꯀꯥꯏ, ꯃꯌꯥꯏ ꯂꯩꯀꯥꯏ, ꯑꯋꯥꯡ ꯂꯩꯀꯥꯏ ꯊꯣꯛꯏ꯫ ꯑꯋꯥꯡ ꯂꯩꯀꯥꯏ? ꯑꯋꯥꯡ ꯂꯩꯀꯥꯏ, ꯃꯌꯥꯏ ꯂꯩꯀꯥꯏ, ꯃꯈꯥ ꯂꯩꯀꯥꯏ, ꯂꯩꯀꯥꯏ ꯑꯍꯨꯝ꯫ ꯂꯩꯀꯥꯏ ꯑꯍꯨꯝꯁꯤꯗ ꯃꯩꯇꯩ ꯌꯨꯝ ꯀꯌꯥꯃꯨꯛ ꯂꯩꯔꯝꯒꯅꯤ? ꯆꯍꯨꯝ ꯆꯥꯝꯃꯔꯤ ꯁꯨꯔꯝꯒꯗ꯭ꯔꯣ? ꯏꯊꯤꯗ ꯆꯍꯨꯝ ꯑꯗꯨꯝ ꯍꯦꯜꯂꯦ, ꯆꯥꯝꯃꯔꯤ ꯃꯌꯥ ꯂꯩꯔꯦ꯫ 100 ꯃꯌꯥ ꯂꯩꯅꯦꯕ? ꯑꯗ ꯃꯅꯤꯄꯨꯔꯤ ꯃꯤꯗꯤꯌꯝꯒꯤ ꯁ꯭ꯀꯨꯜꯒ ꯂꯩꯕ꯭ꯔꯣ? ꯃꯅꯤꯄꯨꯔꯤ ꯃꯤꯗꯤꯌꯝꯒꯤ ꯁ꯭ꯀꯨꯜꯒ ꯂꯩ? LP ꯔꯣ, ꯍꯥꯏ ꯁ꯭ꯀꯨꯜ ꯔꯣ, ꯀꯩꯅꯣ? ꯀ꯭ꯂꯥꯁ 9, 10 ꯐꯥꯎ ꯂꯩꯔꯦ꯫ ꯃꯅꯤꯄꯨꯔꯤ ꯃꯤꯗꯤꯌꯝ? ꯃꯅꯤꯄꯨꯔꯤ ꯃꯤꯗꯤꯌꯝꯁꯤ ꯃꯅꯨꯡ ꯆꯠꯈ꯭ꯔꯒ ꯑꯉꯥꯡ ꯄꯥꯁꯥ ꯁ꯭ꯀꯨꯜ ꯑꯃꯁꯨ ꯂꯩꯔꯦ ꯃꯅꯨꯡꯗ꯫ ꯑꯗꯨꯁꯨ ꯃꯅꯤꯄꯨꯔꯤ ꯃꯤꯗꯤꯌꯝ? ꯃꯅꯤꯄꯨꯔꯤ ꯃꯤꯗꯤꯌꯝ꯫ ꯑꯁꯨꯝ ꯆꯠꯈ꯭ꯔꯒꯗꯤ ꯑꯁꯣꯝꯗ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯩꯔꯦ꯫ ꯑꯁꯣꯝꯗꯩꯗꯤ ꯀꯩꯅꯣ ꯕꯖꯥꯔꯔꯣꯝꯗ ꯊꯣꯛꯈ꯭ꯔꯒ? ꯀꯩꯅꯣ ꯃꯥꯅ ꯄꯥꯏꯔꯝꯃꯤꯁꯦ? ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯁꯤꯗ ꯊꯝꯃꯤꯁꯦ ꯇꯣꯛ ꯄꯥꯏꯔꯒ ꯊꯝꯃꯤꯁꯦ꯫ ꯑꯗꯨꯗꯤ ꯌꯥꯝ ꯆꯥꯎꯔꯤ ꯈꯨꯡꯒꯪꯅꯤꯅꯦ꯫ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯃꯤ ꯌꯥꯝ ꯂꯩꯔꯝꯒꯅꯦꯕ? ꯑꯗꯒꯤ ꯀꯩꯅꯣꯁꯨ ꯂꯥꯞꯄ ꯅꯠꯇꯦ, ꯄꯣꯏꯂꯥꯄꯨꯔꯁꯨ ꯀꯩꯅꯣꯅꯗꯤ 7ꯅꯤ ꯍꯥꯏꯔꯦ, ꯑꯩꯈꯣꯏꯗꯤ 5ꯕꯨ ꯑꯣꯏꯔꯁꯨ 7ꯄꯨ ꯑꯣꯏꯔꯁꯨ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤꯁꯨ ꯐꯔꯕꯅꯤꯅ ꯃꯥꯅ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯝꯇ ꯂꯩꯇ꯭ꯔꯦ꯫ ꯏꯁꯤꯡꯗꯤ ꯐꯪꯕ꯭ꯔꯣ ꯁꯤꯕꯨ? ꯁꯄ꯭ꯂꯥꯏꯒꯤ ꯏꯁꯤꯡ ꯐꯪꯕ꯭ꯔꯣ? ꯁꯄ꯭ꯂꯥꯏ ꯑꯗꯨꯝ ꯐꯪꯉꯦꯕ? ꯃꯩꯁꯨ ꯐꯔꯦ, ꯂꯝꯕꯤꯁꯨ ꯐꯔꯦ꯫ ꯑꯗꯨ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯦꯠꯇꯤ ꯀꯔꯝꯍꯥꯏꯅ ꯀꯔꯤ ꯃꯅꯨꯡ ꯆꯟꯒꯦ? ꯅꯠꯇꯦ, ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯦꯠꯀꯤ ꯃꯅꯨꯡꯗꯣ ꯍꯥꯏꯗꯤ ꯀꯔꯤ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯦꯠ ꯀꯧꯒꯦꯕ ꯈꯨꯡꯒꯪꯁꯦ? ꯖꯤꯄꯤꯁꯦ ꯁꯄꯣꯁ ꯖꯤꯄꯤꯁꯦ ꯑꯗꯨ ꯃꯩꯇꯩꯅ ꯚꯣꯠ ꯀꯥꯕ ꯄ꯭ꯔꯙꯥꯟ ꯑꯣꯏꯕ ꯉꯝꯕ꯭ꯔꯣ? ꯉꯝꯗꯦꯕ? ꯌꯨꯝꯅꯥꯛ 300-400 ꯂꯩꯔꯁꯨ? ꯍꯥꯏꯗꯤ ꯋꯥꯔꯗ ꯃꯦꯝꯕꯔꯗꯨꯅ ꯃꯦꯝꯕꯔꯅꯤꯅ ꯑꯣꯏꯕ ꯉꯝꯗꯦꯕ? ꯑꯁꯤꯒꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯥꯡꯒꯜ ꯈꯨꯜ ꯑꯃ ꯂꯩꯔꯤꯁꯦ, ꯃꯇꯦꯛꯇꯣ, ꯑꯗꯨꯁꯨ ꯖꯣꯏꯄꯨꯔ ꯍꯥꯏꯔꯒ ꯑꯗꯨꯝ ꯈꯪꯅꯕ꯭ꯔꯥ? ꯃꯈꯥ ꯂꯩꯀꯥꯏ ꯆꯤꯡꯉꯦꯕ?
좀 하까지 시대기 매일 가지 maya le kai ching heba 진짜가 오늘 가 나사가 시보스카는 만디름 있고 burmon mayang moy maron barman kang bugi kamugi aduna ni pat pota haduna ko su patu patien khai ko su patu ko chigi joypur dagi doctor engineer ga di thokrabo doctor engineer di aina khanja bodi di thokte college jo jaw ga di yawra lai re ba oh siga service to bosia ya amna mayang burmon ni barman ni hele ba mai tai dagi mai tai gi kanu di lo kon di lai bro chigi sa chi mai tai gi ra ba mai tai pangang ga gi adagi turen khongban na hingor oh hingon di yam chaung na kanu to bo mal ado da saran nupam sa amta aingonda hapet aiga khulakta hapet chalaga khungi phibam hapet yengminaru yawa amtang pibiradi ai yam nungai jani da maitai ro lohong isa oh maitai lohong ma sali oh ngang ni chap chana na tamdur ma phonga ti la swai dukan sa thamarani oh ado kanano amtang naha amtang ai han ba yak chang pada yunga wanga ma sagita takhaladana ma adu basi ayamba mafam da thengnadrabani ado ya kan lai sai mo ne phai ma hum ko kayan da ma phai akodi sini da imagi ko khumi sidani akodi thoban dani kokone 어 더방기로 thoban ipa도 kenone ne ipa도 kogi miti kogi miti gruppi kono orum ne obanda ma ke 민가리 고바 jam punnersi ai ban 아이 딱 그래 ai mar ka sa ni 저 시군지기 저기불기 ne tanun ma ma ne gide ipa ne gide ko thoban wang ka budle ne 아사 jam ne kai ni 호이네 apa har po se lo la chaw koi de akoi chahi akoi na ai chahi 60 62 61 62 ai 98 ya thoban am le khol le jene mi ya su na 98 파우 더발레 미네바 98 to madu thoban da ai akoi mutam de ko 에 누가야 그래 keno 치 가나 마양자 돌레이징 시다 마양 시다 좀 마양 레이브로 시다 좀 마양 레이브로 요마 호모 마이테이 마르타 칼리바 ông nó pom sa hoặc khăng nỉ khăng đấy ăn nỉ khăng đấy thế là vài cái này không bao giờ nó lâu này chưa ai impal kurai gini ma ma lai no pam cha sin na ya bi ra di adu ma di ahal lam jing na masak loi khang da ma ba sabu kan botang wah kan itu kan gani itu lu pergi taruh kundon ba itu kan tuh nung ông tin liệp của nuôi ông pun na nuôi ông tôi sắc ta hồ kìa Tua siya, aduh saya halay. Lao ni kayo ni. mỗi ông ai na cái nó tao đây sao cũng mà xuống đây yên ông này cái cycle tung năng năng này nằm miếng hải Ay gimana ming manikanda, manikanda. mutum manikanda kelas kata meh Class 9. ai năng ina sana ya Ay wai san juga mah. wah juga ino Junam. kelas kya Kelas 8. choi da tam mira Aha, pada pula. pada pulda ai năng ina Anan, anan kayum no igudam. ingudam anan nang su kelas ai lo kai tami ba Sila manituri sila.
ꯑꯣ ꯁꯤ ꯃꯅꯤꯄꯨꯔꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯩꯕ꯭ꯔꯥ ꯑꯣ ꯌꯥꯝ ꯐꯔꯦ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯁ꯭ꯋꯥꯏꯐꯥꯎ ꯆꯧꯁꯤ ꯂꯥꯛꯑꯣ ꯃꯣꯏ ꯑꯍꯨꯝ ꯊꯦꯡꯅꯔꯦ ꯉꯁꯥꯏꯒꯤꯗꯤ ꯑꯩ ꯑꯣꯟꯊꯣꯛꯅ ꯊꯃꯣꯏꯁꯤ ꯅꯨꯡꯉꯥꯏꯔꯨꯗ꯭ꯔꯦ ꯋꯥꯕꯗꯤ ꯅꯠꯇꯦ ꯅꯨꯡꯉꯥꯏꯇꯕ ꯁ꯭ꯋꯥꯏꯗ ꯁꯤ ꯀꯩꯌꯨꯝꯒꯤ ꯀꯔꯤ ꯌꯨꯝꯅꯥꯛꯀꯤ ꯌꯨꯝꯅꯣ ꯁꯦ ꯂꯨꯀ꯭ꯔꯥꯝꯒꯤ ꯅꯣꯏ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩ ꯑꯣꯖꯥ ꯀꯌꯥꯝ ꯌꯥꯎꯏ 10 ꯑꯗꯨꯗꯤ ꯌꯥꯝ ꯐꯩ ꯀꯥꯏꯗꯩꯅꯣ ꯅꯣꯏ ꯈꯨꯟꯒꯤ ꯌꯥꯎꯕ꯭ꯔꯥ ꯈꯔ ꯌꯥꯎꯋꯦꯕ ꯁꯤ ꯕꯥꯃꯣꯟꯂꯣ ꯕꯥꯃꯣꯟꯒꯤꯗ ꯆꯪꯉꯨꯁꯤ ꯂꯥꯎ ꯑꯃꯨꯛꯇ ꯆꯪꯉꯨꯁꯤ ꯂꯥꯎ ꯀꯩꯒꯤꯅꯣ ꯃꯩꯇꯩꯅꯦ ꯍꯥꯏꯕꯒꯤ ꯆꯪꯅꯗ꯭ꯔꯤꯔꯣ ꯀꯩꯒꯤꯗ ꯑꯗꯒꯤ ꯑꯗꯨ ꯀꯩꯌꯨꯝꯅꯣ ꯃꯣꯏꯒꯤ ꯈꯪꯕ꯭ꯔꯥ ꯇꯥꯗ꯭ꯔꯦ ꯑꯩ ꯏꯝꯐꯥꯜꯒꯤꯅꯤ ꯑꯧ ꯑꯩ ꯉꯁꯤ ꯍꯧꯖꯤꯛ ꯂꯥꯛꯏꯁꯤꯅꯤꯅꯦ ꯑꯩ ꯈꯨꯟ ꯁꯨꯃꯥꯏꯅ ꯂꯩ ꯅꯣꯏ ꯁꯨꯝꯕ ꯁꯨꯃꯥꯏꯅ ꯇꯧꯏ ꯉꯥꯎꯁꯤꯟꯅꯕ ꯂꯩ ꯑꯐꯕ ꯂꯩ ꯂꯥꯏꯔꯤꯛ ꯇꯝꯕ ꯌꯨ ꯉꯥꯎꯕ ꯂꯩ ꯒꯥꯏꯕ ꯁꯨꯝ ꯎꯠꯅꯅꯕ ꯍꯥ ꯑꯁꯨꯝꯕ ꯁꯤꯗꯁꯨ ꯃꯌꯥꯡ ꯂꯩꯕ꯭ꯔꯣ ꯑꯣ ꯑꯗꯨꯗꯤ ꯅꯣꯏ ꯖꯣꯏꯄꯨꯔꯁꯤꯗ ꯃꯩꯇꯩ ꯃꯔꯛꯇ ꯃꯌꯥꯡꯁꯨ ꯑꯗꯨꯝ ꯈꯜꯂꯤꯅꯦ ꯑꯁꯣꯝꯗ ꯑꯃꯨꯛ ꯃꯩꯇꯩꯔꯥ ꯅꯣꯏꯒꯤꯗ ꯌꯨꯝ 200 ꯂꯩꯌꯦꯁꯤ ꯆꯨꯝꯕ꯭ꯔꯣ ꯆꯥꯎꯔꯥꯛꯄ ꯅꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯌꯦꯟꯁꯤꯗꯤ ꯀꯔꯤꯅꯣ ꯈꯪꯕ꯭ꯔꯥ ꯅꯣꯏ ꯀ꯭ꯂꯥꯁ 8 ꯇꯝꯃꯦ ꯅꯣꯏꯒꯤ ꯚꯣꯠ ꯍꯌꯦꯡ ꯊꯥꯗꯔꯛ ꯇꯥꯔꯗꯤ ꯀꯗꯥꯏꯗ ꯀꯔꯤ ꯃꯣꯏ ꯁ꯭ꯀꯨꯜꯂꯒ ꯅꯠꯇꯦꯅꯦ ꯅꯠꯇꯦꯗ ꯅꯣꯏꯒꯤ ꯚꯣꯠ ꯊꯥꯗꯕꯒꯤ ꯃꯅꯨꯡ ꯀꯦꯟꯗ꯭ꯔꯁꯦ ꯅꯣꯏ ꯑꯁꯥꯝꯗ ꯂꯩꯗꯅ ꯑꯁꯥꯝꯒꯤ ꯃꯅꯨꯡꯗ ꯕꯔꯥꯛ ꯚꯦꯂꯤꯒꯤ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯇꯅꯤꯗꯅ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯁꯤꯗꯩꯁꯤꯗ MLA ꯑꯃꯒꯤ ꯂꯝꯁꯤ ꯃꯈꯜ ꯃꯈꯜ ꯁꯣꯅꯥꯏꯒꯤ ꯂꯛꯈꯤꯄꯨꯔꯒꯤ ꯑꯗꯒꯤ ꯎꯙꯥꯔꯕꯣꯟꯒꯤ ꯁꯤꯜꯆꯔꯒꯤ ꯑꯗꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯏꯗꯅ ꯑꯗꯨ ꯅꯣꯏꯒꯤꯁꯤ ꯀꯔꯤ ꯆꯤꯡꯒꯦꯕ ꯅꯣꯏ ꯑꯗꯨ ꯈꯪꯗ꯭ꯔꯤ ꯌꯥꯔꯦ ꯂꯛꯈꯤꯄꯨꯔ ꯆꯤꯡꯉꯦꯕ ꯁꯤ ꯌꯨꯝ ꯁꯥꯏꯁꯤ ꯃꯩꯇꯩꯒꯤꯔꯣ ꯑꯣ ꯁꯤ ꯃꯩꯇꯩ ꯍꯥꯏꯗꯤ ꯁꯤꯗ ꯌꯨꯝ ꯑꯃ ꯂꯩꯔꯦꯀꯣ ꯌꯨꯝꯁꯤ ꯂꯩꯔꯒ ꯇꯨꯔꯦꯟ ꯑꯗꯨꯝ ꯂꯩꯔꯕ꯭ꯔꯥ ꯅꯣꯏꯒꯤꯗꯤ ꯁꯥꯟꯅꯕꯨꯡꯗꯤ ꯀꯗꯥꯏꯗ ꯑꯣꯏ ꯕ꯭ꯂꯣꯛ ꯐꯤꯜ ꯅꯠꯇꯦ ꯅꯣꯏꯒꯤ ꯖꯣꯏꯄꯨꯔꯒꯤ ꯑꯣꯏꯅ ꯁꯥꯟꯅꯕꯨꯡ ꯂꯩꯕ꯭ꯔꯥꯕ ꯄ꯭ꯂꯦ ꯐꯤꯜ ꯂꯩꯕ꯭ꯔꯥꯕ ꯅꯣꯏ ꯖꯣꯏꯄꯨꯔꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯀꯗꯥꯏꯗ ꯂꯩꯗꯤ ꯂꯩꯔꯕ꯭ꯔꯥꯕ ꯃꯩꯇꯩꯒꯤ ꯂꯥꯏꯁꯪꯗꯤ ꯂꯩꯕ꯭ꯔꯥ ꯅꯣꯏ ꯁ꯭ꯋꯥꯏꯗ ꯃꯩꯇꯩꯒꯤ ꯀꯔꯤ ꯂꯥꯏꯁꯪ ꯂꯩ ꯃꯩꯇꯩꯒꯤ ꯄꯥꯈꯪꯕꯒꯤꯔ ꯄꯥꯟꯊꯣꯏꯕꯤꯒꯤꯔ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧꯒꯤꯔ ꯅꯠꯇ꯭ꯔꯒ ꯃꯍꯥꯗꯦꯕꯒꯤꯔ ꯃꯩꯇꯩꯒꯤ ꯂꯥꯏꯁꯪ ꯂꯩꯕ꯭ꯔꯥꯕ ꯁꯤꯒꯤ ꯒ꯭ꯌꯥꯁ ꯇꯧꯔꯤꯁꯦ ꯖꯣꯏꯄꯨꯔ ꯒ꯭ꯌꯥꯁꯀꯤ ꯀꯩꯅꯣꯁꯦ ꯁꯤ ꯃꯩꯇꯩꯅ ꯀꯅꯥꯅ ꯃꯄꯨꯅꯣ ꯁꯦ ꯃꯌꯥꯡꯂ ꯃꯩꯇꯩꯔꯣ ꯃꯩꯇꯩꯅꯦꯕ ꯑꯗꯨꯁꯨ ꯐꯩ ꯅꯨꯡꯉꯥꯏ ꯁꯤꯗꯒꯤ ꯃꯩꯇꯩꯁꯤ ꯀꯌꯥꯝ ꯆꯥꯡ ꯆꯠꯈꯤꯅꯤ ꯃꯩꯇꯩ ꯇꯥꯕꯁꯤ ꯀꯌꯥꯝ ꯁꯥꯡ ꯆꯠꯈꯤꯒꯗꯧꯒꯦꯕ ꯋꯥꯠꯂꯤꯕ ꯑꯣ ꯑꯗꯨꯗꯤ ꯌꯨꯝ 200-300 ꯂꯩꯔꯝꯅꯤ ꯑꯗꯨ ꯂꯩꯔꯝ ꯇꯥꯏꯅ ꯑꯗꯨ ꯖꯣꯏꯄꯨꯔꯁꯤꯗ ꯑꯩꯒ ꯍꯥꯟꯅꯗꯩ ꯈꯪꯅꯕꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯁꯤꯁꯨ ꯃꯩꯇꯩꯒꯤ ꯌꯨꯝꯅꯤꯀꯣ ꯀꯔꯤ ꯊꯕꯛ ꯇꯧꯕ ꯃꯤꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯑꯥꯔꯃꯤꯅꯦꯕ ꯁꯤꯐꯥꯏ ꯑꯣꯏꯕ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯗꯒꯤ ꯔꯤꯇꯤꯌꯥꯔ ꯑꯦꯛꯁ ꯁꯥꯔꯚꯤꯁꯃꯦꯟꯁꯨ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯅꯣꯏꯅ ꯈꯪꯉꯛꯄꯗ ꯁꯤꯒꯤ ꯂꯝꯕꯤꯁꯤ ꯀꯣꯏꯂꯥꯁ ꯑꯗꯨꯝ ꯊꯥꯔꯝꯃꯕ ꯊꯥꯔꯝꯃꯦ ꯊꯥꯔꯦꯕ ꯅꯣꯏꯗꯤ ꯂꯝꯕꯤꯒꯤ ꯑꯋꯥꯕ ꯅꯪꯍꯧꯗ꯭ꯔꯦꯕ ꯁꯤꯁꯨ ꯃꯩꯇꯩꯔꯥ ꯁꯣꯝꯗꯒꯤ ꯍꯣꯡꯗꯣꯛꯂꯛꯄ ꯁꯤꯁꯨ ꯃꯩꯇꯩ ꯃꯩꯇꯩꯔꯣ
ꯃꯩꯇꯩꯅꯦ ꯍꯧꯖꯤꯛꯐꯥꯎ ꯌꯥꯎꯁꯪ ꯂꯣꯏꯗ꯭ꯔꯤꯅꯦꯀꯣ ꯅꯣꯏꯗꯤ ꯊꯥꯕꯜ ꯆꯣꯡꯕ꯭ꯔꯥ ꯅꯣꯏ ꯖꯣꯏꯄꯨꯔꯒꯤ ꯑꯣꯏꯅ ꯆꯣꯡꯕꯗꯨꯗ ꯅꯣꯏ ꯖꯣꯏꯄꯨꯔ ꯃꯅꯨꯡꯗ ꯆꯣꯡꯕꯗ ꯅꯣꯏꯁꯨ ꯑꯗꯨꯝ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯋꯦ ꯈꯨꯟꯒꯤ ꯂꯩꯁꯥꯕꯤ ꯑꯗꯨꯝ ꯄꯥꯏꯔꯦ ꯃꯄꯥꯟꯂꯣꯝꯒꯤ ꯂꯥꯞꯅ ꯁꯤꯁꯨ ꯃꯩꯇꯩꯔꯣ ꯃꯩꯇꯩꯔꯣ ꯁꯤ ꯃꯩꯇꯩ ꯃꯆꯥꯅꯦꯕ ꯅꯪ ꯅꯃꯤꯡ ꯀꯔꯤ ꯀꯧꯏ ꯀꯩꯌꯨꯝ ꯀꯩ ꯁꯥꯒꯩ Melem. ꯃꯦꯂꯦꯝ ꯁ꯭ꯀꯨꯜꯗ ꯀꯃꯥꯏ ꯏ M Rahul Singh. ꯑꯦꯝ ꯔꯥꯍꯨꯜ ꯁꯤꯡ ꯅꯪ ꯀ꯭ꯂꯥꯁ ꯀꯌꯥ 9. ꯍꯥ 9. ꯉꯥꯈꯣ ꯂꯧꯊꯣꯛꯀꯅꯨ ꯉꯥꯈꯣ ꯑꯩ ꯂꯣꯏꯁꯤꯜꯂꯗꯕꯅꯤ 9. ꯀꯥꯏ ꯇꯝꯃꯤ Kamangkada. Kamangka awang lakai. ꯀꯃꯔꯪꯒꯥꯗꯁꯨ ꯀꯩꯅꯣ ꯂꯩꯕ꯭ꯔꯥ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯩꯕ꯭ꯔꯥ High school ni. ꯑꯣ ꯅꯣꯏ ꯁꯤꯗꯁꯨ ꯂꯩꯔꯒ ꯅꯠꯇꯦ ꯂꯣꯏꯔꯅꯤ ꯏꯁꯤꯡ ꯑꯃ ꯋꯥꯇꯔ ꯔꯤꯖꯥꯔꯚꯔ ꯆꯥꯎꯅ ꯂꯩꯔꯦ ꯏꯁꯤꯡ ꯂꯩꯔꯦ ꯀꯌꯥꯝ ꯆꯠꯂꯤ ꯃꯩꯇꯩꯁꯦ ꯆꯠꯂꯅꯦꯕ ꯑꯗ ꯖꯣꯏꯄꯨꯔ ꯌꯥꯔꯦ ꯖꯣꯏꯄꯨꯔ ꯌꯥꯝ ꯆꯥꯎꯅ ꯂꯩꯔꯦ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯁ꯭ꯋꯥꯏꯗ ꯃꯣꯏ ꯂꯧ ꯀꯣꯟꯁꯤꯃ ꯐꯖꯅ ꯂꯩꯔꯦ ꯇꯨꯔꯦꯟ ꯈꯣꯡꯕꯥꯟꯗꯗꯤ ꯍꯤꯡꯒꯣꯜ ꯐꯖꯅ ꯀꯣꯏꯅ ꯃꯥꯅꯦꯀꯣ ꯂꯣꯏꯅꯃꯛ ꯅꯣꯏꯁꯨ ꯂꯩꯕ꯭ꯔꯥ ꯂꯩꯌꯦꯕ ꯑꯗꯨꯅꯤ ꯅꯣꯏ ꯃꯔꯤ ꯐꯣꯇꯣ ꯑꯝꯇ ꯅꯝꯈꯤꯒꯦ ꯐꯖꯅ ꯁꯥꯏꯀꯜꯒ ꯄꯥꯏꯅ ꯑꯝꯇ ꯀꯩꯅꯣ ꯇꯧ ꯑꯩ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯖꯣꯏꯄꯨꯔ ꯂꯥꯛꯄꯁꯦ ꯍꯧꯔꯛꯄꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯊꯣꯛꯈ꯭ꯔꯒꯁꯨ ꯌꯥꯝꯅ ꯈꯨꯟꯖꯥꯎ ꯂꯩꯆꯥꯎꯅ ꯂꯩꯕ ꯖꯣꯏꯄꯨꯔ ꯍꯥꯏꯔꯤꯕ ꯖꯣꯏꯄꯨꯔꯗꯪ ꯍꯥꯏꯔꯒ ꯑꯗꯨꯝ ꯈꯪꯅꯔꯦꯀꯣ ꯖꯣꯏꯄꯨꯔ ꯃꯩꯇꯩꯒ ꯍꯥꯏꯗꯦꯕ ꯐꯔꯦ ꯃꯁꯤꯗ ꯃꯇꯥꯡꯁꯤꯗ ꯑꯩ ꯖꯣꯏꯄꯨꯔꯗ ꯂꯥꯛꯆꯕꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯍꯧꯖꯤꯛ ꯄꯣꯂꯥꯄꯨꯔ ꯊꯣꯛꯆꯔꯒ ꯑꯩ ꯄꯣꯠ ꯆꯩ ꯕꯦꯒ ꯃꯆꯥ ꯑꯃꯈꯛ ꯄꯥꯏꯖꯔꯛꯏ ꯑꯗꯨ ꯂꯧꯊꯣꯛꯆꯔꯒ ꯑꯩ ꯖꯤꯔꯤꯕꯥꯝ ꯌꯧꯖꯔꯒ ꯑꯩ ꯏꯝꯐꯥꯜ ꯌꯧꯅꯅꯕ ꯍꯣꯠꯅꯖꯒꯦ ꯍꯧꯖꯤꯛꯁꯤ ꯇꯥꯡ 8ꯒꯤ ꯄꯨꯡ 3 ꯇꯥꯁꯤꯜꯂꯛꯑꯦ ꯑꯩꯁꯤ ꯉꯁꯥꯏ ꯅꯨꯄꯥ ꯃꯆꯥꯁꯤꯡꯗꯨ ꯎꯅꯖꯔꯒ ꯖꯣꯏꯄꯨꯔꯁꯤꯗꯒꯤ ꯍꯟꯖꯔꯒꯦꯅ ꯊꯃꯣꯏꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯅ ꯍꯟꯒꯦꯅ ꯇꯧꯖꯔꯝꯕꯅꯤ ꯑꯗꯣ ꯏꯆꯥ ꯏꯅꯥꯎꯁꯤꯡ ꯊꯦꯡꯅꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛ ꯍꯟꯖꯒꯦ ꯑꯗꯣ ꯉꯥꯛꯇꯪ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇꯪ ꯁꯥꯈꯤꯁꯦ ꯍꯥꯏꯅ ꯏꯅꯥꯎꯒꯤ ꯃꯤꯡ ꯑꯩꯒꯤ ꯃꯤꯡ ꯄꯣꯁꯪꯕꯝ ꯂꯛꯈꯤꯕꯥꯕꯨ ꯁꯤꯡꯍ ꯂꯛꯈꯤ ꯕꯥꯕꯨꯒꯤ ꯌꯨꯝꯅꯤ ꯉꯁꯥꯏ ꯑꯩꯅ ꯑꯉꯥꯡꯁꯤꯡꯗ ꯁꯤ ꯃꯩꯇꯩꯒꯤꯔ ꯍꯥꯏꯅ ꯍꯪꯖꯈꯤꯕꯅꯤ ꯑꯦꯛꯁ ꯁꯥꯔꯚꯤꯁꯃꯦꯟꯅꯤ ꯍꯥꯏ ꯆꯨꯝꯕ꯭ꯔꯣ ꯍꯣꯏ ꯆꯍꯤ ꯀꯌꯥ ꯇꯧꯔꯝꯒꯦ ꯑꯩꯕꯨꯗꯤ ꯍꯧꯖꯤꯛ ꯊꯕꯛꯇ ꯂꯩ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤꯔꯣ ꯑꯩꯒꯤ ꯏꯌꯥꯝꯕꯒꯤ ꯑꯣ ꯏꯌꯥꯝꯕꯒꯤ ꯏꯌꯥꯝꯕꯒꯤꯅꯦꯕ ꯑꯣ ꯍꯧꯖꯤꯛꯅ ꯏꯁꯥꯅ ꯁꯥꯔꯚꯤꯁꯇ ꯂꯩꯔꯤꯕ ꯃꯥꯅ ꯄꯨꯁꯤꯟꯕꯤꯗꯅ ꯌꯨꯝꯁꯤꯗ ꯄꯣꯊꯥꯗꯅ ꯇꯧꯔꯦ ꯑꯗꯒꯤ ꯏꯆꯥꯒꯨꯝꯕꯅꯤ ꯑꯁ ꯑꯩ ꯏꯅꯥꯎꯅꯨꯄꯥ ꯑꯃ ꯂꯩ ꯀꯩꯅꯣ ꯇꯧꯕ ꯑꯃ Romeo kau hijab Romeo. ꯍꯤꯖꯝ ꯔꯣꯃꯦꯗꯤ ꯍꯧꯖꯤꯛꯁꯨ ꯑꯦꯛꯇꯤꯞꯇ ꯂꯩꯔꯤꯃꯤ ꯁꯨꯇꯤ ꯊꯣꯛꯂꯛꯏꯗ ꯁꯨꯇꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯊꯥ ꯑꯃꯒꯤ ꯂꯣꯏꯁꯤꯜꯂꯛꯑꯕꯣ Tang penglapan handun. ꯍꯟꯗꯛꯀꯤꯁꯦ ꯑꯣ ꯌꯥꯎꯁꯪ ꯌꯥꯎꯕ ꯊꯣꯛꯂꯛꯄꯅꯤꯅ ꯊꯥꯕꯜ ꯅꯪ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯕꯣ Thiel. ꯑꯗꯣ ꯊꯥꯕꯜ ꯆꯣꯡꯕꯗꯤ ꯌꯥꯎꯔꯤꯕꯣ Tatri. ꯑꯗꯒꯤ ꯏꯅꯥꯎ ꯑꯃ ꯂꯩꯔꯦ ꯁꯣꯝꯗ ꯏꯅꯥꯎꯒꯤ ꯃꯤꯡꯅ Aigene Ranjit kauri. ꯔꯟꯖꯤꯠ ꯀꯩꯌꯨꯝꯅꯣ Ai masamam. ꯃꯁꯪ ꯍꯧꯖꯤꯛ ꯀꯩ ꯇꯧꯔꯤꯒꯦ Ai hoji jumta lai sum. ꯌꯨꯝꯗ ꯍꯥꯏꯗꯤ ꯂꯧꯎ ꯁꯤꯡꯎꯗꯤ Lau ꯇꯧꯕ꯭ꯔꯣ singo tau dai sum lai. ꯂꯧ ꯂꯣꯏ ꯂꯩꯌꯦꯅ ꯁ꯭ꯋꯥꯏꯒꯤ ꯍꯣꯏ ꯂꯧ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯂꯩ ꯁꯤꯗꯩꯁꯤꯗ ꯑꯗꯒꯤ ꯂꯧꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯁꯣꯝꯒꯤ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯍꯤꯡꯒꯣꯜ ꯂꯣꯏ ꯀꯣꯏꯅꯩ ꯍꯥꯏꯅ ꯍꯤꯡꯒꯣꯜ ꯂꯣꯏꯅ ꯀꯣꯏꯅꯩꯀꯣ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯁꯤꯡꯅꯥ ꯑꯣꯏꯕ ꯂꯣꯏꯅ ꯐꯪꯉꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯗꯤ ꯑꯂꯨ ꯈꯪꯉꯦ ꯂꯣꯏꯅ ꯃꯌꯥꯝ ꯊꯥꯒꯠꯂꯛꯑꯦꯕ ꯑꯉꯥꯡꯁꯤꯡꯅꯅꯦ ꯍꯣꯏ. ꯀꯩꯅꯣ ꯔꯤꯜꯁ ꯑꯣꯏꯅ ꯑꯗꯒꯤ ꯀꯔꯤ ꯑꯣꯏꯅ ꯑꯁ ꯑꯗꯨꯒꯤ ꯖꯣꯏꯄꯨꯔꯒꯤ ꯑꯗꯨ ꯑꯗꯥꯏꯅ ꯌꯥꯝ ꯊꯥꯒꯠꯂꯛꯑꯦꯕ ꯍꯣꯏ, ꯃꯅꯥ ꯑꯩꯈꯣꯏ ꯃꯁꯤꯡ ꯑꯂꯨ ꯂꯣꯛꯄꯒꯤ ꯑꯣꯏꯔꯁꯨ ꯍꯋꯥꯏ ꯂꯣꯛꯄꯒꯤ ꯑꯣꯏꯔꯁꯨ ꯀꯩꯗꯧꯔꯁꯨ ꯍꯧꯖꯤꯛ ꯑꯦꯛꯇꯤꯞ ꯁꯥꯔꯚꯤꯁꯇ ꯂꯩꯕ ꯃꯤ ꯀꯌꯥꯝ ꯂꯩꯔꯝꯒꯅꯤ ꯖꯣꯏꯄꯨꯔꯁꯦ ꯐꯅ ꯌꯥꯝꯅ ꯂꯩ ꯌꯥꯝꯒꯅꯤꯅꯦ ꯃꯁꯤꯡꯁꯤꯗꯤ ꯍꯥꯏꯕ ꯉꯝꯗ ꯅꯧꯅ ꯆꯪꯅꯕꯁꯨ ꯃꯌꯥꯝ ꯌꯥꯎꯕꯅꯤꯅꯀꯣ ꯑꯗꯩꯗ ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯑꯉꯥꯡꯒꯤ ꯈꯨꯟ ꯆꯠꯄꯗꯅꯦ ꯁꯤꯕꯥꯏꯒꯤ ꯆꯦꯟꯕ ꯌꯥꯎꯗꯣꯏꯅꯤ ꯁꯤ ꯌꯥꯝ ꯊꯦꯡꯅꯩꯌꯦꯕ ꯃꯣꯏ ꯑꯣꯏꯁꯨ ꯑꯣꯏꯀꯣ ꯑꯌꯥꯝꯕꯅꯁꯨ ꯑꯣꯏꯅ ꯑꯗꯣ ꯑꯩꯅ ꯍꯥꯏꯅ ꯑꯩ ꯀꯃꯤꯁꯟ ꯑꯣꯐꯤꯁꯥꯔ ꯑꯣꯏꯒꯗꯣꯏꯅꯤ ꯑꯥꯔꯃꯤ ꯑꯣꯏꯗꯣꯏꯅꯤꯅ ꯈꯔ ꯈꯟꯕꯁꯨ ꯍꯧꯗꯣꯛꯁꯤ ꯁꯤꯅꯤꯗ ꯅꯠꯇ꯭ꯔꯥ ꯋꯥꯈꯜꯂꯣꯟꯗꯣ ꯁꯣꯝꯅ ꯆꯦꯟꯕ ꯌꯥꯎꯔꯒ ꯁꯤꯄꯣꯏ ꯑꯣꯏꯗꯣꯏꯅꯤ ꯔꯥꯏꯐꯜꯃꯦꯟ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒꯤꯗꯒꯤ ꯈꯤꯇꯪ ꯍꯦꯟꯒꯠꯅꯕ ꯑꯃꯨꯛꯇꯪ ꯃꯌꯥꯝꯅ ꯈꯔ ꯇꯧꯕꯤꯌꯨꯅꯦ ꯑꯩꯈꯣꯏ ꯅꯣꯏꯅ ꯐꯤꯕꯥꯏ ꯑꯣꯏꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯁꯤꯈ꯭ꯔꯁꯨ ꯍꯥꯏꯗꯤ ꯍꯥꯏꯍꯩꯗꯦꯀꯣ ꯁꯍꯤꯗ ꯑꯣꯏꯔꯁꯨ ꯍꯥꯏꯗꯤ ꯃꯤꯡꯆꯠꯀꯤ ꯃꯊꯛꯇ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯗꯣꯔꯤꯅꯦꯕ ꯑꯗꯣ
ꯑꯩꯈꯣꯏ ꯑꯣꯐꯤꯁꯥꯔꯁꯤꯅ ꯁꯨꯡꯅꯤ ꯑꯗꯨꯅ ꯅꯣꯏ ꯑꯣꯐꯤꯁꯥꯔ ꯑꯥꯔꯃꯤ ꯑꯣꯐꯤꯁꯥꯔ ꯑꯣꯏꯅꯅꯕ ꯇꯧ ꯈꯣꯠꯂꯨ ꯀꯥꯏꯅꯁꯨ ꯈꯔ ꯅꯣꯏ ꯃꯌꯥꯝꯅ ꯈꯔ ꯍꯥꯏꯕꯤꯌꯣꯕ ꯍꯣꯏ ꯍꯣꯠꯅꯕ ꯑꯣꯏꯈꯤꯕꯁꯨ ꯌꯥꯎꯏꯀꯣ ꯑꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯁꯤꯅ ꯑꯃꯨꯛ ꯃꯣꯏ ꯃꯩꯇꯩꯁꯤꯁꯨ ꯀꯁꯥꯔ ꯑꯁꯥ ꯋꯥꯡꯃꯗ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯁꯦ ꯍꯥꯏꯕꯗꯤ ꯖꯥꯇꯤ ꯃꯌꯥꯝ ꯑꯁꯤꯒꯀꯣ ꯍꯥꯏꯕꯗꯤ ꯌꯥꯅꯕ ꯅꯨꯡꯁꯤꯅꯅ ꯆꯠꯃꯤꯟꯅꯅꯕ ꯁꯣꯏꯗꯅꯕ ꯉꯥꯝꯗꯅꯕ ꯍꯣꯠꯅꯕꯗꯁꯨ ꯁꯤꯒ ꯌꯥꯏꯅꯅ ꯇꯥꯔꯤꯕ ꯃꯩꯇꯩ ꯑꯩꯈꯣꯏꯁꯤꯁꯨ ꯍꯥꯏꯕꯗꯤ ꯅꯤꯡꯇꯝꯅ ꯂꯩꯕꯗꯨꯗꯤ ꯍꯣꯏ ꯅꯠꯇꯦꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨꯀꯣ ꯅꯠꯇꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯣꯏ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯗꯁꯨ ꯑꯧ ꯂꯣꯏ ꯅꯨꯡꯉꯥꯏꯇꯕ ꯈꯪꯅꯩ ꯃꯌꯥꯝ ꯑꯃꯀꯣ ꯑꯧ ꯑꯗꯨꯗꯒꯤ ꯃꯔꯨ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯀꯁꯥꯔ ꯃꯩꯇꯩ ꯃꯅꯤꯄꯨꯔ ꯃꯩꯇꯩ ꯀꯩꯅꯣ ꯍꯨꯟꯅꯕ ꯃꯤꯁꯨ ꯃꯌꯥꯝ ꯑꯃ ꯊꯣꯛꯏꯀꯣ ꯌꯥꯝ ꯊꯣꯛꯏ ꯌꯥꯝ ꯊꯣꯛꯏꯗꯅꯀꯣ ꯑꯁ ꯐꯦꯁꯕꯨꯛꯇꯒ ꯏꯃꯥꯏ ꯄꯦꯝꯃ ꯃꯥꯅ ꯑꯗꯨ ꯆꯠꯄꯅꯤ ꯃꯥꯅ ꯑꯃꯗ ꯆꯠꯄꯅꯤ ꯀꯥꯏꯅꯀꯣ ꯑꯁ ꯌꯥꯝ ꯇꯧꯔꯤ ꯑꯁꯤꯈꯩꯁꯤꯒ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯀꯁꯥꯔꯒꯤ ꯃꯤꯅꯁꯨ ꯈꯪꯗꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯑꯥ ꯑꯩ ꯏꯁꯥꯃꯛ ꯃꯅꯤꯄꯨꯔꯗ ꯆꯍꯤ 5 ꯍꯦꯟꯅ ꯂꯩꯔꯝꯃꯦꯕ ꯑꯥ ꯆꯤꯡꯒꯤ ꯂꯝ ꯀꯌꯥꯗꯁꯨ ꯂꯩꯔꯝꯃꯦ ꯑꯥ ꯇꯝꯗꯁꯨ ꯂꯩꯔꯝꯃꯦ ꯑꯥ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯔꯣꯝꯗ ꯃꯩꯇꯩ ꯑꯃꯅ ꯉꯥꯡꯕ ꯌꯥꯕꯗꯣ ꯑꯥ ꯑꯩꯈꯣꯏ ꯀꯁꯥꯔꯗ ꯉꯥꯡꯕ ꯌꯥꯗꯦꯕ ꯃꯥꯅꯤ ꯃꯔꯝꯗꯤ ꯆꯨꯝꯃꯤ ꯑꯩꯈꯣꯏꯁꯦ ꯃꯤ ꯑꯃꯒꯤ ꯃꯈꯥꯗ ꯂꯩꯕꯅꯦꯕ ꯃꯥꯅꯤ ꯃꯥꯅꯤ ꯑꯗꯨꯒꯨꯝꯕ ꯈꯪꯗꯕ ꯃꯌꯥꯝꯁꯤꯅ ꯍꯥꯏꯕꯗꯤ ꯌꯦꯠꯅꯔꯛꯄ ꯉꯥꯡꯅꯔꯛꯄ ꯃꯇꯝꯁꯤꯗꯀꯣ ꯃꯅꯤꯄꯨꯔꯒꯤꯗꯣꯅ ꯑꯃꯨꯛ ꯀꯁꯥꯔꯗ ꯑꯃꯨꯛ ꯆꯩꯔꯛꯄ ꯅꯣꯏ ꯀꯁꯥꯔꯒꯤ ꯃꯤꯇꯩꯗꯤ ꯑꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯁꯦꯠꯂꯤ ꯆꯥꯏ ꯊꯤꯜꯂꯤ ꯊꯤꯟꯗꯦ ꯑꯁꯤ ꯃꯣꯏꯅ ꯈꯪꯗꯕꯒꯤꯗꯤ ꯍꯥꯏꯅꯗꯤ ꯈꯜꯂꯤ ꯃꯔꯝꯗꯤ ꯑꯩꯗꯤ ꯃꯥꯅꯤ ꯃꯅꯤꯄꯨꯔ ꯃꯥꯅꯤ ꯈꯪꯗꯕꯩ ꯍꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯂꯩꯖꯔꯝꯃꯕꯅꯤꯅ ꯑꯩꯅ ꯑꯥ ꯍꯥꯏꯗꯤ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯦ ꯍꯥꯏꯕꯒꯤꯁꯨ ꯅꯠꯇꯕ ꯈꯪꯗꯕꯩꯅꯤ ꯀꯩꯅꯣ ꯁꯤꯟꯗꯨꯔ ꯅꯝꯕꯩꯁꯨ ꯀꯩꯅꯣ ꯋꯥꯊꯣꯛ ꯍꯣꯏ ꯑꯗꯨꯗꯨꯅ ꯑꯣꯏꯕꯗꯧꯅꯒ ꯈꯪꯗꯕꯁꯤꯡꯁꯦ ꯑꯥ ꯈꯪꯃꯤꯟꯅꯕ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯅ ꯃꯥꯏ ꯈꯜꯂꯤ ꯑꯣꯏ ꯑꯩꯒꯤ ꯑꯣꯏ ꯑꯣꯏ ꯋꯥꯈꯜꯗꯗꯤ ꯑꯣꯏ 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 ꯀꯁꯥꯔꯒꯤꯕꯨ ꯑꯣꯏꯔꯁꯨ ꯑꯥ ꯃꯅꯤꯄꯨꯔꯒꯤꯕꯨ ꯑꯥ ꯑꯣꯏꯔꯁꯨꯀꯣ ꯑꯗꯣ ꯆꯨꯝꯃꯦ ꯀꯩꯅꯣꯁꯤ ꯖꯣꯏꯄꯨꯔ ꯃꯩꯇꯩ ꯈꯛꯇꯒꯤ ꯑꯣꯏꯅ ꯁꯥꯟꯅꯕꯨꯡ ꯂꯩꯕ꯭ꯔꯕ ꯅꯍꯥꯔꯣꯟꯁꯤꯡꯒꯤ ꯁꯥꯟꯅꯕꯨꯡꯁꯦ ꯂꯩꯇꯦ ꯂꯩꯇꯦꯕ ꯑꯉꯥꯡꯁꯤꯡꯅꯗꯤ ꯂꯩꯌꯦꯅ ꯃꯁꯦ ꯑꯩꯗꯤ ꯊꯝꯐꯝ ꯊꯣꯛꯏ ꯑꯩ ꯈꯨꯟ ꯈꯨꯟꯗ ꯆꯠꯄꯁꯦ ꯑꯉꯥꯡꯁꯤꯡ ꯅꯍꯥꯔꯣꯜꯁꯤꯡ ꯂꯧꯕꯨꯛꯇ ꯚꯣꯂꯤꯕꯣꯜ ꯁꯥꯟꯅ ꯂꯩꯔꯝꯃꯤ ꯍꯣꯏ ꯆꯨꯝꯃꯤ ꯑꯗꯒꯤ ꯐꯨꯠꯕꯣꯜ ꯁꯥꯟꯅ ꯂꯩꯔꯝꯃꯤ ꯕꯦꯗꯃꯤꯟꯇꯟ ꯁꯥꯟꯅ ꯂꯩꯔꯝꯃꯤ ꯂꯧꯒꯤ ꯃꯇꯝ ꯅꯣꯡ ꯇꯥꯈ꯭ꯔꯒꯗꯤ ꯇꯣꯛꯑꯦ ꯍꯣꯏ ꯑꯗꯣ ꯈꯨꯟꯒꯤ ꯑꯣꯏꯅ ꯃꯩꯇꯩ ꯈꯨꯡꯒꯪꯗꯨꯒꯤ ꯑꯣꯏꯕ ꯁꯥꯟꯅꯕꯨꯡ ꯂꯩꯕꯁꯦ ꯈꯨꯟ ꯊꯦꯡꯅꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯝ ꯊꯦꯡꯅꯩ ꯍꯣꯏ ꯑꯌꯥꯝꯕꯅꯗꯤ ꯂꯩꯇꯦꯕ ꯑꯗ ꯍꯧꯖꯤꯛ ꯃꯇꯝ ꯂꯝ ꯃꯔꯥꯡ ꯀꯥꯏꯔꯤꯉꯩꯁꯤꯗꯗꯤ ꯃꯩꯇꯩꯁꯤꯡꯒꯤ ꯑꯣꯏꯅ ꯁꯤ ꯂꯩꯀꯥꯏ ꯑꯍꯨꯝꯅꯦ ꯊꯣꯛꯏꯁꯦ ꯍꯣꯏ ꯆꯨꯝꯃꯤ ꯃꯌꯥꯏ ꯂꯩꯀꯥꯏ ꯃꯈꯥ ꯂꯩꯀꯥꯏ ꯃꯌꯥꯏ ꯂꯩꯀꯥꯏ ꯑꯋꯥꯡ ꯂꯩꯀꯥꯏ ꯑꯗ ꯂꯩꯀꯥꯏ ꯑꯍꯨꯝꯁꯤꯒꯤ ꯑꯄꯨꯟꯕꯕꯨ ꯑꯣꯏꯔꯁꯨ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯕꯨꯡ ꯈꯨꯟꯒꯤ ꯁꯥꯟꯅꯕꯨꯡ ꯑꯗꯒꯤ ꯂꯩꯀꯥꯏ ꯑꯃꯃꯝꯒꯤ ꯑꯩꯈꯣꯏꯒꯤ ꯁꯪꯁꯀꯥꯔ ꯇꯧꯐꯝ ꯍꯧꯖꯤꯛꯇꯤ ꯇꯨꯔꯦꯟ ꯈꯣꯡꯕꯥꯟꯗ ꯀꯔꯤꯗ ꯄꯪꯇꯧ ꯇꯧꯅꯔꯝꯒꯅꯤ ꯍꯣꯏ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅꯔꯝꯒꯅꯦꯕ ꯈꯨꯟ ꯆꯠꯄꯁꯤꯗ ꯍꯤꯡꯒꯣꯜ ꯃꯅꯨꯡꯗ ꯇꯧꯅꯕꯁꯨ ꯑꯗꯨꯝ ꯌꯥꯎꯅꯔꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯔꯤꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯖꯣꯏꯄꯨꯔ ꯃꯌꯥꯏ ꯂꯩꯀꯥꯏ ꯃꯩꯇꯩꯁꯤꯡꯒꯤ ꯁꯪꯁꯀꯥꯔ ꯇꯧꯐꯝ ꯍꯥꯏꯅ ꯑꯄꯨꯟꯕ ꯁꯨꯝꯕ ꯈꯔ ꯇꯧꯕꯁꯦ ꯑꯩꯗꯤ ꯍꯧꯗꯣꯛꯆꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯂꯩꯀꯥꯏ ꯀ꯭ꯂꯕꯀꯗꯤ ꯂꯩꯕ꯭ꯔꯣ ꯅꯍꯥꯔꯣꯟꯁꯤꯡꯒꯤ ꯍꯣꯏ ꯑꯗꯨꯝ ꯂꯩ ꯀ꯭ꯂꯕꯀꯨꯝꯕꯗꯤ ꯀ꯭ꯂꯕꯀꯥꯁꯦ ꯈꯔ ꯂꯤꯡꯅ ꯀ꯭ꯂꯕ ꯍꯥꯏꯁꯦ ꯅꯍꯥꯔꯣꯟ ꯍꯧꯒꯠꯂꯛꯄ ꯑꯃꯨꯛ ꯑꯍꯟ ꯑꯣꯏꯈꯤꯕ ꯅꯍꯥꯔꯣꯟ ꯑꯃꯨꯛ ꯁꯤꯜꯍꯧꯕ ꯇꯧꯔꯒ ꯂꯩꯗꯧꯅꯦꯕ ꯍꯣꯏ ꯍꯣꯏ ꯑꯩ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩ ꯅꯨꯡꯉꯥꯏꯅ ꯍꯟꯖꯔꯒꯦ ꯑꯗꯨꯅ ꯉꯁꯥꯏ ꯑꯍꯧꯕ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯑꯣꯖꯥꯅꯀꯣ ꯇꯧꯕ ꯑꯣꯖꯥꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯄꯤꯔꯒ ꯑꯣꯖꯥꯁꯦ ꯃꯅꯤꯄꯨꯔ ꯈꯨꯔꯥꯏꯗꯒꯤꯅꯦ ꯈꯨꯔꯥꯏ ꯀꯣꯟꯖꯝ ꯂꯩꯀꯥꯏ ꯈꯨꯔꯥꯏ ꯍꯥꯏꯁꯦ ꯀꯣꯟꯖꯝ ꯂꯩꯀꯥꯏꯗꯒꯤ ꯂꯥꯛꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯒꯤ ꯃꯐꯝ ꯑꯌꯥꯝꯕ ꯀꯣꯏꯗꯅ ꯆꯠꯇꯅ ꯑꯣꯖꯥꯅ ꯀꯁꯥꯔꯒꯤ ꯃꯐꯝꯁꯤꯡꯕꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯛ ꯇꯥꯛꯄꯤꯕꯁꯦꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯑꯃ ꯄꯣꯛꯆꯩ ꯀꯁꯥꯔꯒꯤ ꯃꯩꯇꯩ ꯑꯃ ꯑꯣꯏꯅꯀꯣ ꯑꯗꯣ ꯑꯣꯖꯥꯅ ꯉꯁꯤ ꯄꯥꯏꯈꯠꯂꯤꯕ ꯑꯩꯈꯣꯏ ꯈꯣꯡꯊꯥꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯀꯁꯥꯔ ꯃꯩꯇꯩꯒꯤ ꯑꯣꯏꯅꯗꯤ ꯆꯥꯎꯊꯣꯛꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗ ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯄꯤꯕꯤꯕꯗꯧꯅ ꯊꯣꯛꯑꯦ ꯑꯩ ꯊꯧꯅꯥ ꯄꯤꯕꯤꯕꯅꯦꯅ ꯑꯩꯒꯤꯗꯤ ꯄꯥꯟꯗꯝ ꯀꯔꯤꯝ ꯂꯩꯖꯗꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯁꯨꯝꯕ ꯃꯩꯇꯩ ꯇꯥꯐꯝ ꯃꯩꯇꯩ ꯏꯄꯥ ꯏꯆꯥ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯇꯥꯕ ꯈꯨꯟ ꯑꯃ ꯁꯣꯝꯗꯒꯤ ꯁꯨꯃꯥꯏꯅ ꯆꯠꯂꯒ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯇꯝꯖꯕꯅꯤ ꯃꯗꯩꯗ ꯌꯥꯝ ꯑꯋꯥꯕ ꯂꯩꯔꯝꯕꯗꯨꯗꯤ ꯃꯩꯇꯩꯒꯤꯗꯃꯛꯇ ꯈꯟꯕꯤꯔꯒ ꯆꯣꯡꯊꯣꯛꯄꯤꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯌꯦꯡꯁꯤꯟꯕꯤ ꯇꯥꯔꯦꯗꯅ ꯃꯣꯏꯅ ꯍꯥꯟꯅ ꯈꯪꯉꯝꯗ꯭ꯔꯁꯨ ꯍꯥꯏꯕꯗꯤ ꯑꯣꯖꯥꯒꯁꯨ ꯑꯗꯨꯝ ꯋꯥꯔꯤ ꯐꯝꯅ ꯁꯥꯟꯅꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯁꯥꯔꯗ ꯂꯩꯖꯔꯒꯁꯨ ꯀꯁꯥꯔꯒꯤ ꯃꯐꯝ ꯈꯪꯗꯕ ꯑꯩꯈꯣꯏꯅꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯑꯕ ꯑꯗꯣ ꯑꯣꯖꯥꯅꯗꯤ ꯉꯁꯤ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯄꯤꯔꯒ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯆꯠꯂꯨꯗꯕ ꯃꯐꯝ ꯀꯌꯥ ꯃꯔꯨꯝ ꯑꯃꯁꯨ ꯑꯣꯖꯥꯅ ꯆꯠꯄꯤꯗꯅ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯣꯖꯥꯅ ꯍꯧꯗꯣꯛꯄꯤꯔꯤꯗꯣ ꯑꯗꯣ ꯇꯥꯕꯗ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯕ ꯄꯣꯛꯆꯕ ꯍꯥꯏꯕ ꯇꯥꯔꯦ ꯅꯨꯡꯉꯥꯏꯖꯩ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯖꯣꯏꯄꯨꯔꯗ ꯂꯥꯛꯆꯕꯁꯦ ꯑꯩ ꯈꯨꯜꯂꯛ ꯏꯔꯛꯇꯤ ꯆꯪꯖꯕ ꯉꯝꯖꯗ꯭ꯔꯦ ꯃꯇꯝꯁꯨ ꯂꯩꯇ꯭ꯔꯦ ꯉꯁꯥꯏ ꯆꯪꯖꯒꯦꯅ ꯈꯟꯕ ꯃꯇꯝꯗꯨꯗꯅ ꯏꯄꯥꯡ ꯐꯪꯈꯤꯗꯕ ꯑꯗꯣ ꯍꯧꯖꯤꯛ ꯏꯄꯥꯡ ꯐꯪꯉꯀꯥꯟꯁꯤꯗꯅ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯨꯝꯁꯤ ꯊꯦꯡꯅꯖꯔꯒ ꯑꯩ ꯃꯇꯥꯡꯁꯤꯗ ꯑꯩ ꯖꯣꯏꯄꯨꯔꯗ ꯂꯥꯛꯄꯒꯤ ꯈꯣꯡꯆꯠꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ